Hello, ma'am. Ma'am, this is my talk tonight. I Ricardo school my school PT but at Kent school PT was at Pata, I make school, ma'am, okay. I do a fee matang in Lack was in a fee matang the hygienic mamma. Manipuri fees 30% PU hybra, 40% I exactly congress my PU on a high name and a high one. And of course I did my talk there, PJ pull up on low ever. We should summon the class talk on a day, I'm not going to talk on a day, feed pull up low ever. Moi is not more twice the heads and my high Manipur tauridudi adu Manipur ki 30% ka piu haibdesu pidaba mi yawe haina pauk dai ko adu bokti phatabra ni khale kai kana ta khoi shaida tawri je khoi di plop pi ni ba moi class ki smart class taw do smart class ni buzik taw na te dana smart class ki phi lawe adi ki computer lab ki phi lawe loi mak lawe ba taw dro da moi ki lawom to ko phi di adi admission ki kai loi lawri ba adu dana khoi lam da di adu wo haibna te 30% ka piu on haibne school की authority to की पैसा फंग दे जो ताकपी दम निबो ओजामे हम दुगी होइना ओजामे हम दुदी अदुना दगी लाइबे इनकम दना मोय मयुम पुजर बा मय यावगनी हाय तारे को अदुना अदु पीबी दुदी फता ब्राइन खाले को काई गिना सोर्स ऑफ इनकम दना अदुना मेन सोर्स ऑफ इनकम होरगा साजाबे इमुंग द इमुंग गिदा ओइरगदी अदु याम वादोइनेबा समना हाबदो जी ओजा होजि लाइक स्कूल कइनो तौदेन ओजा दो तो पीबीद्रगदी प्राइवेट स्कूल तौरि को ओजा मेमदो कराइदे गेनो तौदेन होय अतोपा सोर्स ऑफ इनकम लेबे मिगिदी कइसु ओइद्रेको अदुना तदना अदुना मेन सोर्स ओरगा अदुदगी इमुंग मनुंग पुजबा इमुंग मनुंग होनजबा मिगिदी याम वागद्रे खालेको अदा अखोइगी स्वाइददी अदुमाइन तौबुदुदी तौद्रे अमरोमददी फै को अमरोमद मोइगी स्मार्ट टास्क को मगिदी लौदुसु याबने मोइ स्वाइदा अदुदी लौदुसु यादी याबने दो मोइ हेंजना लौरेको अदुबुदी अदुइ तारगसु फी पीबजे सिदी दुम पिहन्निंगे हाइतारेको आइगी मोनिको मयाम करी होइना कइनो तौबनो हंगे अदु कइनो ताकपीरी तंबिरमिबो ओजा मयामदो मोइसु मोइगी अदुना मेन सोर्स ऑफ इनकम मोइजरम्बा मिगी ओइनदि याम वाने खाले मी खुदिम लोइ मानाबदि नते याम नोय फेबे मुंगिसु दुम यावंगनी अदिगी अदुना खितंग कइनो तौदो अदुमबदुना कइनो इनकम दो अदुना ओइजरगा चाजबि मुंगसु यावंदोइनेबो अदुमबदो वागद्राइना खालिको अदुना मयाम अदुगुम्बा लेबिरगदि मयाम आइदि पीबीबना फाब्राइना खालेको मयाम अदो अइना सिगी मतंग निसें आइ जगांगी पीदीबे चकने तौदो निसें कुने कोइ कार्ड स्कूल दो आई चरागे मयाम सिदी मयाम के फमदा अखोइगी रिकार्डो की स्कूल दो अदो आई चरागे एजेंसी स्कूल दा सपने दा मयाम दा स्कूल उलकेना आई वीडियो मतेक से कापकने मोइगे से चिंग मथोदने स्कूल से लेरिसे अदुना रोड तगी मेन रोड तगी ना स्कूल बोक संगजे सांगे हाइतारे याम आई अखंग तंग चरागे अदगी सुमाइना सुम काखला कान सिंग लेरिसे हामला ए काखला बुगा से मोइ बास्केटबॉल कोर्ट लेरे अदु सोमसिना एडमिनिस्ट्रेटिव ब्लॉक ने अदुगा सीनियर क्लासेस का अदो इकोनो फजन उलके जो सोमना कादना अतोपा अंगांगी अदुगा आदसु प्लेग्राउंड हम नैसे अदो इहोरेन सोमना कान सला कान बन चरके मे अदो सोइन तरो स्टेप से गातने मोइगिजे यामना काखत कुमदा हाइबदि हम काखत पामु कुमदा बा सिंगाक्तने मोइगिजे स्वाइदि को चिंगाक तो ओइबनिना चिंगिलम ओइबनिना सिना मोइगे स्कूल के सातरने सीनियर क्लासेस कई गिदि स्कूल काबा होनरे अदुगा अंगा कई गिदि स्कूल से काद्रिबा सिदा सेलेजे कोइ रिकार्डो स्कूल यूनिफॉर्म नि सिलेरे मैम बास्केटबॉल कोर्ट ना अदो आई यूजे मोइगे एडमिनिस्ट्रेटिव ब्लॉक सिदम ता चांगो किगे अदु चांगोरगा थोगलागा मो आई वीडियो से मखा समदजरके स्कूल से फजन पेन का तौर में लॉकडाउन मनु जिदा को मोइगे सिनेमा मोइगे एडमिनिस्ट्रेटिव ब्लॉक से आई सिदम चांगो किगे अदुगा थोगलागा मखा समदजरगा थोगले स्वाइदगी भ्यू याम फजाबने मोइसे छात्र खरसु लाइ सो 11 के किने मोइदि क्लास तौदे यादमने नबा अदे हुजि अइना चलिबा साइड सिना असोमना कनसिना जूनियर जिंग किने ngang जिंग कनो तौबो मोइगे क्लासेस लाइब जिंग सिमा मांग को दे मोइ प्रेयर हॉल ने क्लास ने खाबसे अदुगा असोमना कनसिना ngang क्लासेस तौबो सिकी प्रेयर हॉल की मनिका क्लास 6 तगिना 9 को 8 को class 1 to 5 the level construction dukan atau di mo di tahun tahun na school sige man ito yung lagi at nangangi ko din yun din ko din ko yung kakak ko lang din wala ka din
ꯁꯥꯏꯗꯇꯁꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩ ꯂꯝꯕꯤꯗꯒꯤ ꯀꯥꯈꯠꯂꯛꯑꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯒꯤ ꯎꯠꯆꯔꯛꯀꯦ ꯁ꯭ꯋꯥꯏꯁꯦ ꯍꯥꯟꯅꯗꯤ ꯒ꯭ꯔꯤꯜ ꯈꯥꯔꯝꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯈꯥꯖꯤꯜꯂꯛꯑꯕꯅꯤ ꯃꯣꯏꯒꯤꯗꯣꯀꯣ ꯃꯅꯨꯡꯁꯤꯗ ꯁꯤ ꯌꯥꯝ ꯐꯔꯦ ꯁꯤꯅ ꯁꯦꯐ ꯑꯣꯏꯕ ꯑꯉꯥꯡꯈꯩꯗꯀꯣ ꯁꯤꯗ ꯃꯣꯏ ꯒꯦꯂꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥꯁꯤꯗꯅ ꯒ꯭ꯔꯥꯎꯟ ꯑꯃ ꯆꯥꯎꯅ ꯂꯩꯔꯦ ꯁꯤꯀꯤꯝꯗꯗꯤ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜꯗ ꯒ꯭ꯔꯥꯎꯟ ꯆꯥꯎꯅ ꯂꯩꯕꯁꯦ ꯑꯇꯥꯡꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯇꯦꯕ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯦ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯁ꯭ꯀꯨꯜ ꯍꯥꯏꯔꯒ ꯕꯤꯜꯗꯤꯡ ꯑꯃꯗ ꯑꯣꯏꯕ ꯉꯥꯛꯇꯅꯦꯕ ꯒꯦꯂꯔꯤꯒ ꯂꯩꯗꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯎꯟꯒ ꯂꯩꯕ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯁꯨ ꯄꯥꯛ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯨꯝꯊꯔꯒꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯒꯦ ꯁꯤ ꯂꯝꯕꯤꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯤ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯀ꯭ꯔꯣꯁ ꯁꯥꯏꯟ ꯌꯦꯛꯐꯝ ꯂꯩꯔꯤꯁꯦ ꯁ꯭ꯇꯦꯞꯁꯦ ꯑꯩ ꯍꯥꯏꯁꯦ ꯃꯣꯏꯁꯤꯗꯤ ꯁ꯭ꯇꯦꯞ ꯉꯥꯛꯇꯅꯦ ꯑꯉꯥꯡꯈꯩꯁꯦ ꯃꯈꯥꯗꯒꯤ ꯁꯤ ꯇꯥꯟꯅ ꯀꯥꯈꯠꯂꯛꯄꯁꯦ ꯃꯣꯏꯒꯤꯁꯦ ꯌꯥꯝꯅ ꯂꯝꯕꯤꯁꯦ ꯁ꯭ꯇꯦꯞꯁꯨ ꯌꯥꯝ ꯑꯣꯏꯀꯣ ꯑꯗꯣ ꯀꯥꯈꯠ ꯀꯨꯝꯊ ꯉꯥꯛꯇ ꯇꯧꯕꯅꯦ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯦ ꯑꯉꯥꯡꯈꯩ ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯈꯠ ꯀꯨꯝꯊ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯖꯒꯥꯗꯤ ꯑꯝꯇ ꯂꯩꯇꯕꯅꯤ ꯑꯗꯣ ꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯑꯩ ꯒ꯭ꯔꯥꯎꯟꯁꯦ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤ ꯇꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯥꯈꯠꯄ ꯂꯝꯕꯤꯗꯨꯅ ꯁꯤ ꯂꯩꯔꯦꯕ ꯁꯣꯝꯗꯒꯤ ꯀꯥꯈꯠꯂꯁꯨ ꯌꯥꯏ ꯁꯤꯗꯒꯤ ꯀꯥꯈꯠꯂꯁꯨ ꯌꯥꯏ ꯁꯤꯅ ꯁ꯭ꯇꯦꯞ ꯑꯣꯏꯕꯗꯤ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯏꯁꯤꯅꯀꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯒ꯭ꯔꯥꯎꯟꯗꯣ ꯃꯣꯏꯒꯤ ꯁꯤꯅ ꯃꯣꯏ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯅꯦ ꯁ꯭ꯀꯨꯜꯒꯤ ꯚ꯭ꯌꯨꯁꯦ ꯁ꯭ꯋꯥꯏꯗ ꯌꯦꯡꯕꯗꯅ ꯁꯨꯃꯥꯏꯅ ꯎꯕ ꯑꯩ ꯐꯖꯅ ꯎꯠꯂꯛꯀꯦ ꯑꯃꯨꯛꯀ ꯀꯣ 360 ꯅꯠꯇ꯭ꯔꯁꯨ 180 ꯗꯤꯒ꯭ꯔꯤꯗ ꯄꯨꯂꯞ ꯂꯩꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯎꯏ ꯑꯁꯣꯝꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯇꯨꯅꯦ ꯂꯦꯐ ꯁꯥꯏꯗꯀꯤ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯁꯤꯗꯅ ꯑꯉꯥꯡꯒꯤꯗꯣ ꯂꯩꯔꯦ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯕꯤꯜꯗꯤꯡ ꯂꯩꯔꯤꯁꯦ ꯑꯁꯤꯐꯥꯎꯅꯦ ꯃꯣꯏꯁꯤ ꯑꯗꯩ ꯁꯤ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯑꯦ ꯑꯩꯈꯣꯏꯁꯦꯀꯣ ꯁꯤꯒꯤ ꯔꯣഡ് ꯐꯥꯎꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯃꯣꯏꯁꯦ ꯁꯤꯒꯤ ꯃꯄꯥꯁꯦ ꯒꯥꯔꯤ ꯊꯧꯖꯤꯟꯕꯁꯨ ꯌꯥꯏ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯅꯦꯁꯦ ꯑꯗꯣ ꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯈꯣꯠꯆꯟꯕ ꯑꯝꯇ ꯌꯥꯗꯦꯕ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯅ ꯁꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯇꯥꯟꯅ ꯁꯤ ꯈꯣꯡꯅ ꯆꯠꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯆꯪꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗꯒꯤ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯃꯣꯏꯁꯦ ꯃꯅꯨꯡꯁꯤꯗꯤ ꯆꯤꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯣꯏꯅꯗꯤ ꯁꯔꯥꯎꯟꯗꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯒꯥꯔꯤ ꯅꯨꯡꯂꯤꯒꯤ ꯃꯈꯣꯟ ꯅꯨꯡꯈꯣꯟꯒꯗꯣ ꯇꯥꯗꯦꯕꯀꯣ ꯁꯣꯔꯣꯛ ꯃꯌꯥ ꯑꯣꯏꯔꯒꯁꯨ ꯃꯣꯏꯁꯤꯅ ꯆꯪꯁꯤꯜꯂꯒ ꯈꯣꯡꯅ ꯃꯌꯥꯝ ꯀꯥꯈꯠꯂꯒ ꯂꯩꯕ ꯃꯐꯝꯅꯤꯅꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯀꯦꯝꯄꯁ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯐꯝ ꯑꯃ ꯂꯩꯌꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯀꯨꯜꯒꯤ ꯚꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄꯁꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯄꯥꯔꯛ ꯇꯧꯒꯗꯧꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯀꯣ ꯑꯩꯁꯦ ꯈꯣꯡ ꯆꯠꯇꯣꯏꯅꯦ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯄꯨꯈꯠꯂꯛꯄ ꯌꯥꯗꯗꯅ ꯑꯗꯨꯝ ꯈꯥꯝꯃꯝꯃꯦꯕ ꯑꯗꯨꯅ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤꯗꯅ ꯁꯟ ꯂꯣꯏꯔꯝꯕꯅꯦ ꯃꯣꯏꯒꯤꯁꯦ ꯀꯩꯗꯧꯕꯒꯤꯅꯣ ꯈꯪꯗꯦ ꯁꯟ ꯂꯣꯏꯔꯝꯕꯅꯦ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯟ ꯍꯥꯟꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯝꯃꯦ ꯑꯁꯤꯒꯤ ꯃꯈꯥꯒꯤꯁꯤꯗꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯁꯤ ꯁꯟ ꯂꯣꯏꯔꯤꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅꯦꯕ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯗꯣꯏꯁꯦ ꯄꯔꯃꯤꯇꯦꯠ ꯍꯥꯏꯕꯗꯤ ꯄꯔꯃꯤꯁꯟ ꯂꯧꯕ ꯀꯩꯅꯣꯗꯨꯗꯅꯦ ꯕꯦꯡꯒꯣꯂꯤꯗꯅꯦ ꯁꯤꯗ ꯆꯪꯍꯜꯂꯤꯁꯦ ꯃꯣꯏꯅ ꯄꯔꯃꯤꯠ ꯇꯧꯕꯀꯣ ꯁꯤ ꯌꯧꯅ ꯆꯪꯕ ꯌꯥꯗꯦ ꯔꯣꯗ ꯈꯥꯝꯕ ꯀꯥꯟꯗ ꯀꯥꯈꯠꯂꯒ ꯑꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯉꯥꯡꯈꯩ ꯂꯦꯞꯄꯤꯁꯦ ꯑꯁꯤꯅꯦꯕ ꯒꯥꯔꯤ ꯈꯥꯝꯕꯝꯁꯦ ꯁꯤ ꯊꯥꯔ ꯂꯩꯔꯦ ꯅꯣꯏꯅꯁꯨ ꯌꯦꯡꯉꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯦ ꯄꯥꯔꯀꯤꯡ ꯍꯦꯛ ꯊꯥꯔꯒ ꯁꯤꯗꯅꯦꯕ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯂꯥꯎ ꯇꯧꯕ ꯚꯦꯍꯤꯀꯜ ꯈꯔ ꯈꯤꯇꯅꯦꯕ ꯄꯥꯔꯀꯤꯡꯗꯨꯗꯤ ꯊꯧꯗꯣꯔꯛꯑꯦ ꯍꯧꯖꯤꯛ ꯄꯥꯔꯀꯤꯡꯗꯨꯗꯤ ꯊꯧꯗꯣꯔꯛꯑꯒ ꯁꯤꯒꯤ ꯃꯈꯥꯗ ꯁꯤ ꯃꯌꯥꯝꯁꯦ ꯈꯣꯡ ꯂꯣꯏ ꯀꯥꯔꯛꯀꯗꯣꯏꯅꯦ ꯃꯣꯏ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯦ ꯑꯉꯥꯡꯈꯩꯅ ꯕꯦꯛ ꯑꯆꯧꯕꯗꯨ ꯄꯨꯔꯒ ꯁꯤꯗ ꯀꯥꯔꯛꯄꯗꯀꯣ ꯑꯗꯒꯤ ꯀꯥꯔꯛꯄꯗꯣ ꯁꯤꯅꯦ ꯃꯣꯏꯒꯤ ꯃꯦꯟ ꯒꯦꯠꯁꯦ ꯁꯤ ꯒꯦꯠꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯀꯗꯣꯏꯅꯦ ꯃꯣꯏꯁꯦ ꯁꯤ ꯂꯩꯔꯦ ꯃꯦꯟ ꯒꯦꯠ ꯁꯤꯅ ꯍꯧꯖꯤꯛ ꯃꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯊꯧꯗꯣꯔꯛꯑꯦ ꯃꯣꯏ ꯁ꯭ꯀꯨꯜꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯅꯤꯃꯨꯛꯇꯅꯦꯕ ꯂꯥꯞꯅꯔꯤꯁꯦ ꯑꯅꯤ ꯐꯥꯔꯝꯒꯗ꯭ꯔꯥ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤꯅ ꯑꯩꯈꯣꯏꯐꯥꯎꯁꯦꯀꯣ ꯊꯧꯗꯣꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯁꯦ ꯑꯁꯤꯅ ꯄꯥꯛꯁꯝꯃꯅ ꯃꯣꯏꯒꯤ ꯚꯦꯇꯅꯔꯤ ꯀꯩꯅꯣꯅꯦꯀꯣ ꯚꯦꯇꯅꯔꯤ ꯁꯣꯞ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯚꯦꯇꯅꯔꯤꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯒꯤ ꯊꯧꯗꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯗꯒꯤꯅ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤꯅ ꯑꯩꯈꯣꯏꯐꯥꯎꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯅꯤꯃꯨꯛꯇꯅꯤ ꯂꯝꯕꯤ ꯅꯨꯡꯕꯤꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯣꯏ ꯐꯕꯅꯦ ꯍꯥꯏꯕꯗꯤ ꯂꯝꯕꯤꯁꯦ ꯐꯖꯅ ꯁꯦꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯒ ꯃꯣꯏ ꯂꯝꯒ ꯁꯤꯗꯩꯗ ꯈꯦꯠꯅꯕ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯗꯨꯒꯤ ꯃꯊꯛꯇꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯦꯕ꯭ꯔꯤ ꯔꯦꯅꯤ ꯁꯤꯖꯟ ꯈꯨꯗꯤꯡꯒꯤ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯀꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯂꯝꯅꯤꯅ ꯆꯤꯡꯗꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯡ ꯆꯦꯟꯊꯔꯛꯄ ꯅꯨꯡꯖꯦꯡ ꯀꯩꯀꯩ ꯆꯦꯟꯊꯔꯛꯄꯗ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯁꯣꯛꯑꯦꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯣꯛꯑꯒꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯝꯃꯦꯕ ꯑꯩꯈꯣꯏꯔꯣꯝꯒꯤꯗ ꯑꯃꯨꯛ ꯀꯥꯏꯈꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ
ꯃꯣꯏꯁꯨ ꯁꯦꯝꯗꯦꯗꯅꯀꯣ ꯑꯗꯣ ꯂꯝꯕꯤ ꯊꯣꯡꯁꯦ ꯐꯕꯅꯤꯅ ꯑꯗꯨꯝꯕꯒꯤ ꯍꯥꯏꯔꯒꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯔꯣꯝꯒꯤ ꯑꯩꯅ ꯈꯦꯠꯅꯕ ꯎꯖꯕꯁꯦ ꯑꯗꯨꯗꯅꯦꯀꯣ ꯂꯝꯕꯤ ꯊꯣꯡ ꯌꯥꯝ ꯐꯩ ꯌꯥꯝ ꯁꯦꯝꯕꯤ